ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯍꯥꯟꯕ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯑꯃꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯆꯩꯔꯥꯛ ꯄꯤꯕꯗꯒꯤ ꯀꯟꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯤꯔꯕꯜꯅꯦ, ꯑꯛꯕꯔꯅꯦ ꯑꯃꯁꯨꯡ ꯑꯛꯕꯔꯒꯤ ꯃꯅꯥꯏ ꯈꯔ ꯑꯃꯅꯦ ꯃꯈꯣꯏꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤꯃꯛꯇ ꯍꯧꯕ ꯃꯐꯝ ꯑꯃꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯃꯅ ꯑꯛꯕꯔ ꯅꯤꯡꯊꯧꯒꯤ ꯆꯨꯄꯥꯗ ꯈꯦꯠꯇꯨꯅ ꯄꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯣꯝꯗ ꯇꯦꯜ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯥꯞꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯂꯛꯈꯤ, "ꯅꯪꯅ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯦꯟ ꯀꯥꯞꯄꯛꯏꯕꯗꯤ?" ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯃꯤ, "ꯇꯦꯟꯖꯩ ꯑꯗꯨ ꯑꯩꯅ ꯀꯥꯞꯆꯒꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯀꯥꯞꯆꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯥꯞꯆꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯗꯤ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡ ꯑꯁꯤꯗꯅꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨ." ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯀꯥꯞꯂꯛꯈ꯭ꯔꯤꯕ ꯇꯦꯜ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗ ꯄꯥꯜꯂꯝꯕ ꯊꯣꯛꯂꯒꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ, ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯉꯝꯕ ꯌꯥꯕ ꯄꯣꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ." ꯅꯤꯡꯊꯧ ꯑꯛꯕꯔꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ, "ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯇꯦꯟꯖꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯜꯂꯝꯂꯕꯗꯤ ꯑꯩ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯏ." ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨꯗ ꯆꯩ 50 ꯀꯟꯅꯕ ꯈꯪꯍꯟꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯤꯔꯕꯜꯁꯨ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯈꯜꯂꯤ, "ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯂꯨꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯀꯥꯞꯄꯨ ꯌꯥꯎꯅ ꯇꯦꯟꯖꯩ ꯑꯗꯨ ꯀꯥꯞꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯀꯔꯤ ꯀꯝꯗꯧꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯑꯁꯤꯗꯒꯤ ꯀꯟꯒꯅꯤ? ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯅꯤꯡꯊꯧꯗ ꯀꯔꯝꯅ ꯎꯠꯀꯅꯤ?" ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯐꯪꯕ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯒ ꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯌꯨ." ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯕꯨ ꯑꯁꯣꯛ ꯑꯄꯟ ꯄꯤꯕꯇ ꯅꯠꯇꯅ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎ ꯌꯥꯕ ꯑꯣꯏꯕꯅ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯇꯦꯟꯖꯩ ꯑꯗꯨ ꯍꯩꯅꯧ ꯑꯁꯤꯗ ꯀꯥꯞꯂꯒ ꯏꯅꯤꯡꯊꯧꯗ ꯄꯥꯜꯍꯟꯒꯦ ꯇꯧꯈꯤꯕ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯕꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯍꯛꯊꯦꯡꯅꯅ ꯄꯤꯕꯤꯒꯅꯨ꯫ ꯆꯩ ꯑꯁꯤ ꯍꯩꯅꯧꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯀꯜꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯄꯥꯟꯕꯗꯨ ꯉꯥꯏꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯆꯩꯔꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯥꯟꯕꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯕꯤꯔꯕꯜꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯍꯟꯈꯤ ꯑꯃꯁꯨꯡ ꯕꯤꯔꯕꯜꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯑꯩꯅ ꯑꯁꯥꯎꯕꯗꯒꯤ ꯂꯧꯈꯤꯕ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯑꯃꯕꯨ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯅ ꯅꯪꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛꯁꯨ ꯊꯥꯒꯠꯂꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯗꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯗꯦ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯇꯔꯪ ꯃꯥꯂꯪꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯂꯗꯨꯅ ꯃꯤꯑꯣꯏꯕꯅ ꯇꯧꯕꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯕꯤꯔꯕꯜꯗ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯂꯨꯕꯗꯒꯤ ꯂꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯊꯕꯛ ꯐꯥꯎꯕ ꯑꯣꯏꯊꯣꯛꯏ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯄꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯁꯤꯒꯦ, ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯁꯨꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯔꯕꯜ, ꯑꯍꯥꯡꯕ ꯇꯔꯪ ꯃꯥꯂꯪ ꯄꯥꯜ ꯑꯁꯤꯗ ꯃꯍꯜ ꯑꯃꯇꯪ ꯁꯥꯕ ꯌꯥꯔꯣꯏꯗꯔꯥ? ꯅꯤꯡꯊꯧꯁꯨ ꯈꯪꯏ, ꯕꯤꯔꯕꯜꯁꯨ ꯈꯪꯏ ꯑꯗꯨꯗꯤ ꯑꯍꯥꯡꯕ ꯇꯔꯪ ꯃꯥꯂꯪꯗ ꯃꯍꯜ ꯁꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯅ ꯈꯪꯅ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯈꯜꯂꯤ, ꯏꯅꯤꯡꯊꯧ ꯑꯁꯤ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯅꯤꯡꯂꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯤ ꯈꯜꯂꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯤꯡꯊꯧ? ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯅꯪꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤꯗ ꯃꯍꯜ ꯑꯃꯇꯪ ꯑꯩꯒꯤ ꯁꯥꯕ ꯇꯥꯔꯦ꯫ ꯃꯍꯜ ꯑꯁꯤꯕꯨ ꯁꯥꯕꯗ ꯆꯪꯒꯗꯧꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯍꯜ ꯑꯁꯤꯕꯨ ꯁꯥꯍꯟꯕꯒꯤ ꯊꯕꯛꯅ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯗꯨ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯅꯤꯡꯊꯧꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯊꯕꯛ ꯑꯁꯤ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯍꯧꯒꯦ ꯍꯥꯏꯔꯤꯕ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯊꯕꯛ ꯑꯁꯤꯕꯨ ꯍꯧꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯊꯕꯛ ꯑꯁꯤꯕꯨ ꯁꯨꯅꯕ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯃꯤꯁꯇ꯭ꯔꯤ ꯊꯤꯕ ꯑꯃ ꯆꯪꯂꯤ꯫ ꯊꯕꯛ ꯑꯁꯤꯕꯨ ꯍꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2-3ꯗꯤ ꯆꯪꯈꯤꯅꯤ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯕꯤꯔꯕꯜ, ꯅꯪꯅ ꯂꯧꯒꯗꯕ ꯃꯇꯝ ꯑꯗꯨ ꯂꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯔꯕꯜꯅ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯑꯩꯅꯁꯨ ꯉꯝꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯑꯣꯏꯊꯣꯛꯏ ꯍꯥꯏꯗꯨꯅ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯔꯕꯜꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯅ ꯌꯣꯛꯆꯕ ꯇꯦꯅꯋꯥ ꯑꯗꯨꯗ ꯃꯔꯣꯟ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯎꯆꯦꯛ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯗ ꯇꯦꯅꯋꯥ 500-600ꯇ ꯐꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯎꯆꯦꯛ ꯐꯥꯔꯒ ꯌꯣꯟꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯕꯤꯔꯕꯜꯅ ꯍꯥꯏꯈꯤꯕ ꯇꯦꯅꯋꯥ ꯃꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯛꯇꯨꯅ ꯕꯤꯔꯕꯜꯗ ꯄꯤꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯖꯥꯂꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯥꯖꯤꯜꯂꯕ ꯃꯐꯝ ꯑꯃꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯑꯀꯛꯅꯕ ꯋꯥ ꯈꯔ ꯇꯝꯕꯤꯅꯕ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯈꯤ꯫ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯊꯕꯛ ꯑꯗꯨꯕꯨ ꯁꯤꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥ ꯕꯤꯔꯕꯜꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯏꯜꯂꯗꯨꯅ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯝꯕꯤꯕ ꯍꯧꯈꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯇꯝꯕꯤꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯍꯩꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯣꯡꯃ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯊꯥ 3ꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ, ꯅꯪꯅ ꯍꯥꯏꯈꯤꯕ ꯁꯤꯟꯃꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯕꯨ ꯐꯪꯂꯕꯔꯥ? ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯔꯪ ꯃꯥꯂꯪꯒꯤ ꯃꯍꯜ ꯍꯥꯏꯕꯗꯨ ꯁꯥꯕ ꯍꯧꯔꯕꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ, ꯃꯍꯜ ꯑꯗꯨꯕꯨ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯑꯩꯁꯨ ꯂꯥꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯕꯤꯔꯕꯜꯅ ꯍꯣꯏ ꯐꯅꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯏ꯫ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯔꯩ ꯂꯩꯁꯤꯟꯅꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯗꯥꯏꯅꯣꯅꯦ ꯕꯤꯔꯕꯜ, ꯅꯪꯅ ꯁꯥꯍꯜꯂꯤ ꯍꯥꯏꯕ ꯇꯔꯪ ꯃꯥꯂꯪ ꯄꯥꯟꯕꯒꯤ ꯃꯍꯜ ꯑꯗꯨꯕꯨ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯁꯤꯕꯨ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯖꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯀꯌꯥꯝ ꯍꯧꯖꯤꯜꯂꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ, ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯀꯌꯥꯝ ꯍꯧꯖꯤꯜꯂꯕꯅꯣ? ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯃꯤ, ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯑꯁꯣꯝꯗ ꯅꯨꯡꯁꯤꯠ ꯈꯔ ꯋꯥꯠꯂꯤ, ꯅꯨꯡꯁꯤꯠ ꯈꯔ ꯑꯁꯣꯝꯗ ꯄꯨꯔꯛꯎ꯫ ꯇꯦꯅꯋꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯠ ꯈꯔ ꯋꯥꯠꯂꯤ, ꯅꯨꯡꯁꯤꯠ ꯈꯔ ꯄꯨꯁꯤꯟꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯗꯨ ꯍꯥꯏꯅꯔꯗꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣꯅꯦ ꯕꯤꯔꯕꯜ, ꯅꯪꯅ ꯁꯥꯍꯜꯂꯤ ꯍꯥꯏꯔꯤꯕ ꯇꯔꯪ ꯃꯥꯂꯪꯒꯤ ꯃꯍꯜ ꯑꯁꯤꯗꯤ ꯑꯩꯗꯤ ꯎꯗꯦꯗ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯍꯜ ꯑꯁꯤꯕꯨ ꯁꯥꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯨꯡꯁꯤꯠꯅꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯥꯔꯤꯕ ꯃꯍꯜ ꯑꯁꯤꯕꯨ ꯎꯕ ꯐꯪꯗꯅ ꯂꯩꯔꯤꯕꯅꯤ꯫
ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯊꯕꯛ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯃꯗꯨꯕꯨ ꯇꯧꯈꯤꯗꯕ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯪꯅ ꯇꯦꯅꯋꯥꯁꯤꯡ ꯑꯁꯤꯕꯨ ꯊꯑꯣꯏꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯗ ꯂꯣꯟ ꯇꯝꯕꯤꯔꯗꯨꯅ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯗꯨꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯀꯨꯝꯃꯩ ꯑꯣꯏꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯕꯤꯔꯕꯜ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯈꯤꯆꯔꯤ ꯊꯣꯡꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯑꯔꯥꯞꯄ ꯂꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯇꯥꯔꯤꯕ ꯎꯟꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯃꯍꯧꯁꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕ ꯑꯁꯤꯁꯨ ꯃꯍꯧꯁꯥꯅꯤꯗꯣ꯫ ꯑꯛꯕꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯌꯥꯅꯤꯡꯏ꯫ ꯑꯁꯨꯛ ꯐꯖꯅ ꯇꯥꯔꯤꯕ ꯎꯟ ꯕꯔꯐꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯀ ꯀꯥ ꯍꯦꯟꯅ ꯇꯥꯁꯤꯟꯈꯤꯕ ꯊꯣꯛꯂꯒꯗꯤ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨ ꯑꯀꯟꯕ ꯄꯣꯠ ꯑꯃꯗ ꯍꯛꯆꯤꯟꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯁꯒꯣꯜ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯏ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯒꯥꯔꯤ ꯑꯁꯤꯒꯤ ꯆꯀꯥ ꯅꯥꯝꯃ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯀꯟꯕ ꯄꯣꯠ ꯑꯃꯗ ꯍꯛꯆꯤꯜꯂꯨꯕꯗꯒꯤ ꯀꯥꯏꯔꯦ꯫ ꯆꯀꯥ ꯑꯁꯤꯕꯨ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯕ ꯒꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯧꯕ ꯌꯥꯔꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯁꯨ ꯀꯨꯝꯊꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯐꯤꯚꯝꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯌꯥꯔꯦꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯜꯂꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯆꯠꯊꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯁꯦꯝꯍꯟꯕ ꯌꯥꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯌꯦꯡ ꯐꯥꯎ ꯑꯃꯨꯛ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯦꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯇꯣꯛꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯏꯪꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯀꯅꯥꯕꯨ ꯊꯤꯔꯨꯗꯨꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯟꯒꯗꯧꯔꯤꯕꯅꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯦꯠꯆꯕꯒꯤ ꯋꯥ ꯅꯠꯆꯗꯦ꯫ ꯍꯧꯖꯤꯛ ꯌꯥꯝꯅꯃꯛ ꯊꯦꯡꯖꯤꯟꯈꯤꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯕꯨ ꯊꯤꯔꯨꯔꯕꯗꯤ ꯐꯪꯕꯁꯨ ꯌꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕ ꯃꯅꯥꯏ ꯑꯃꯕꯨ ꯀꯧꯔꯗꯨꯅ ꯍꯪꯏ, ꯋꯥꯁꯤꯝ, ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯟꯕꯗ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯅꯤ? ꯋꯥꯁꯤꯝꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯆꯥꯎꯔꯞꯅ ꯄꯩꯁꯥ ꯃꯌꯦꯛ 2 ꯃꯨꯛꯇꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ, ꯑꯗꯨꯒ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯟꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯅꯤ? ꯋꯥꯁꯤꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯍꯟꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯂꯣꯏꯒꯅꯤ ꯈꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯁꯦꯝꯍꯜꯂꯁꯤ꯫ ꯆꯠꯂꯨ, ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯕ ꯍꯩꯒꯗꯕ ꯃꯤ ꯑꯃ ꯅꯪꯅ ꯍꯧꯖꯤꯛ ꯊꯤꯔꯛꯎ, ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯦꯛ 50 ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯁꯤꯗꯗꯤ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ, ꯃꯤ 3-4 ꯊꯤꯔꯛꯄꯕꯨ ꯌꯥꯔꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯊꯤꯔꯛꯀꯗꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯒꯥꯔꯤ ꯁꯦꯝꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯊꯥꯕ ꯐꯤ ꯑꯃꯠꯇ ꯁꯦꯠꯇꯅ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯒꯗꯕꯅꯤ꯫ ꯍꯥꯏꯌꯨ, ꯍꯧꯖꯤꯛꯁꯨ ꯅꯪ ꯃꯤ ꯑꯗꯨꯕꯨ ꯊꯤꯔꯛꯄ ꯉꯝꯈꯤꯒꯗꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ, ꯑꯩꯅ ꯈꯪꯖꯕꯗ ꯃꯐꯝ ꯑꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯥꯛꯅ ꯂꯩꯇꯕ ꯃꯐꯝꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯒꯗꯧꯔꯤꯕ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯑꯁꯤꯗꯗꯤ
ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯅꯕ ꯃꯤ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯒꯥꯔꯤ ꯁꯦꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯌꯥꯔꯦꯛꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯃꯅꯥꯛ ꯅꯛꯄ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝ ꯑꯃꯒꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯤꯡ ꯕꯤꯔꯕꯜ ꯀꯧꯏ꯫ ꯑꯩ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯥꯎꯇꯥꯛꯂꯣꯏ ꯃꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯃ ꯎꯟ ꯃꯔꯛꯇ ꯂꯩꯔꯝꯕ ꯑꯀꯟꯕ ꯄꯣꯠ ꯑꯃꯗ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯆꯀꯥ ꯅꯥꯝꯃ ꯑꯃ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯪꯅ ꯈꯪꯕ ꯒꯥꯔꯤ ꯁꯦꯝꯕ ꯃꯤꯒ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ." ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯟꯖꯥ ꯆꯥꯟꯅꯔꯨꯕꯒꯨꯝ ꯑꯗꯣꯝꯅ ꯊꯤꯕꯤꯔꯛꯂꯤꯕ ꯃꯤ ꯑꯗꯨ ꯑꯩ ꯏꯁꯥꯃꯛ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯝꯆꯟ ꯀꯧꯏ꯫ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯒꯥꯔꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯧꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯝꯆꯟ ꯀꯧꯖꯩ." ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯔꯥꯝꯆꯟ, ꯅꯪꯅ ꯒꯥꯔꯤꯁꯤꯕꯨ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯒꯗꯕꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯅꯪꯅ ꯒꯥꯔꯤꯁꯤꯕꯨ ꯁꯦꯝꯕ ꯃꯇꯝꯗ ꯅꯁꯥꯗ ꯑꯊꯥꯕ ꯐꯤ ꯑꯃꯠꯇ ꯁꯦꯠꯇꯅ ꯑꯃꯁꯨꯡ ꯑꯁꯥꯕ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ 50 ꯄꯤꯒꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯑꯗꯣꯝꯅ ꯄꯤꯕꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯗꯤ ꯑꯍꯤꯡ ꯑꯃꯈꯛ ꯅꯠꯇꯦ, ꯍꯞꯇꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯏꯪꯕꯗ ꯊꯕꯛ ꯁꯨꯕ ꯉꯝꯖꯒꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯒꯥꯔꯤ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯉꯤ, "ꯆꯥꯂꯛ, ꯒꯥꯔꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯥꯔꯕꯔꯥ?" ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯅꯤꯡꯊꯧ." ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯀꯥ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯜꯂꯝꯂꯦ꯫ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯒꯥꯔꯤ ꯁꯦꯝꯕ, ꯅꯪꯅ ꯑꯍꯤꯡ ꯆꯨꯞꯄ ꯒꯥꯔꯤ ꯑꯁꯤꯕꯨ ꯑꯊꯥꯕ ꯐꯤ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯁꯦꯝꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯅꯤꯡꯊꯧ." ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯗꯤ ꯃꯤꯀꯨꯞ ꯈꯔ ꯑꯏꯪꯕꯁꯤꯗ ꯂꯦꯞꯄ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪꯗꯤ ꯑꯏꯪꯕꯁꯤ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ ꯑꯁꯤꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯏꯪꯕꯁꯤ ꯅꯅꯥꯏꯁꯨ ꯐꯥꯎꯖꯩ." ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯑꯊꯥꯕ ꯐꯤ ꯅꯠꯇ꯭ꯔꯒ ꯃꯩꯁꯥ ꯁꯤꯖꯤꯟꯅꯔꯝꯂꯒꯅꯤ." ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯅꯠꯆꯗꯦ ꯅꯤꯡꯊꯧ, ꯑꯩꯅ ꯑꯍꯤꯡ ꯆꯨꯞꯄ ꯊꯕꯛ ꯑꯁꯤꯕꯨ ꯁꯨꯖꯕ ꯃꯇꯝꯗ ꯑꯊꯥꯕ ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯖꯈꯤꯗꯦ꯫ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯕꯤꯔꯕꯜꯗꯁꯨ ꯍꯪꯕꯤꯌꯨ." ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯏ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯟꯇ꯭ꯔꯤ 2 ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯝꯖꯈꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯟꯇ꯭ꯔꯤ 2ꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯕꯗꯨꯕꯨ ꯅꯤꯡꯊꯧꯗ ꯇꯝꯅꯕ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯇ꯭ꯔꯤ 2 ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯗꯤ ꯑꯊꯥꯕ ꯀꯝꯕꯜ ꯃꯌꯥꯝ ꯑꯃ ꯁꯨꯞꯆꯤꯜꯂꯕ ꯐꯥꯎꯕꯗ ꯑꯏꯪꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯑꯊꯥꯕ ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯕꯛ ꯑꯁꯤ ꯁꯨꯗꯨꯅ ꯂꯩꯈꯤꯕꯅꯤ." ꯁꯟꯇ꯭ꯔꯤ 2 ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯑꯉꯛꯄ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯀꯝꯗꯧꯅ ꯅꯪꯅ ꯑꯏꯪꯕꯗꯨ ꯈꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ." ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯍꯤꯡ ꯀꯥ ꯍꯦꯟꯅ ꯏꯪꯂꯛꯄ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯂꯥꯞꯅ ꯎꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯑꯄꯤꯛꯄ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯗꯨꯅ ꯑꯏꯪꯕꯗꯨꯕꯨ ꯈꯥꯡꯖꯈꯤ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯈ꯭ꯔꯒ ꯅꯪꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯩꯉꯥꯜ ꯑꯁꯤꯗꯒꯤ ꯃꯩꯁꯥ ꯁꯤꯖꯤꯟꯅꯔꯝꯂꯕ? ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯇꯧꯔꯝꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯉꯩꯗ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯌꯥꯔꯛ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯈꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯈꯟꯕꯤꯔꯤꯕꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯖꯈꯤ." ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯊꯕꯛ ꯇꯧꯔꯝꯕ ꯅꯠꯇꯦ, ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯤ."
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯃꯠꯇ ꯃꯍꯥꯛꯅ ꯇꯥꯈꯤꯗꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯕ ꯊꯕꯛ ꯑꯃꯕꯨ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤꯕꯨ ꯎꯕꯗ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯗꯃꯛ꯫ ꯐꯔꯦ ꯂꯥꯎ, ꯂꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯔꯤꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯖꯩ꯫ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ꯫ ꯅꯤꯡꯊꯧꯅ, ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯕꯤꯔꯕꯜ, ꯆꯠꯂꯨ, ꯑꯗꯨꯕꯨ ꯈꯔ ꯊꯨꯅ ꯍꯜꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯌꯥꯕꯗꯨ ꯄꯤꯈꯤ꯫ ꯕꯤꯔꯕꯜꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯁꯟꯇ꯭ꯔꯤ ꯀꯌꯥ ꯊꯥꯗꯨꯅ ꯕꯤꯔꯕꯜ ꯑꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯕ ꯊꯥꯈꯤ꯫ ꯊꯥꯈꯤꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯇꯝꯃꯤ, ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯗꯨ ꯈꯤꯆꯔꯤ ꯊꯣꯡꯍꯧꯔꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨꯅ ꯍꯦꯛ ꯃꯨꯟꯕꯒ ꯂꯥꯛꯀꯦ ꯍꯥꯏꯍꯧꯏ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯤꯆꯔꯤ ꯊꯣꯡꯂꯤꯕꯗꯤ? ꯑꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯕꯤꯔꯕꯜ ꯑꯗꯨ ꯂꯥꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤ ꯊꯥꯗꯨꯅ ꯕꯤꯔꯕꯜ ꯑꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯍꯟꯕ ꯊꯥꯏ꯫ ꯊꯥꯈꯤꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯜꯂꯛꯇꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯑꯃꯨꯛ ꯇꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨ ꯃꯨꯟꯗ꯭ꯔꯤ, ꯃꯨꯟꯕꯒ ꯂꯥꯛꯀꯦ ꯍꯥꯏꯍꯧꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯑꯃꯨꯛꯁꯨ ꯉꯥꯏ, ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯑꯗꯨ ꯂꯥꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜꯅ ꯊꯣꯡꯒꯠꯂꯛꯂꯤꯕ ꯈꯤꯆꯔꯤ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯈꯠꯂꯛꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯤꯃ ꯊꯣꯡꯕꯗ ꯃꯨꯟꯗ꯭ꯔꯤꯕ ꯈꯤꯆꯔꯤ ꯑꯁꯤꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯤꯆꯔꯤꯅꯣ? ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯤꯆꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯕꯤꯔꯕꯜꯅ ꯈꯤꯆꯔꯤ ꯊꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯅꯅꯥꯏ ꯑꯁꯨꯝ ꯂꯥꯛꯆꯒꯗꯕ ꯂꯩꯔꯕꯁꯤꯗ? ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯉꯁꯤ ꯅꯪꯅ ꯊꯣꯡꯒꯠꯂꯛꯂꯤꯕ ꯈꯤꯆꯔꯤ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯈꯠꯂꯛꯂꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯨꯟꯗ꯭ꯔꯤꯕꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯃꯁꯤ ꯈꯟꯖꯔꯝꯂꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯊꯣꯡꯖꯔꯨꯔꯤꯕ ꯈꯤꯆꯔꯤ ꯑꯁꯤ ꯃꯨꯟꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯅꯪꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯏ꯫ ꯅꯪꯒꯤ ꯈꯤꯆꯔꯤ ꯊꯣꯡꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯄꯨ꯫ ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯕꯨ ꯃꯍꯥꯛꯀꯤ ꯈꯤꯆꯔꯤ ꯊꯣꯡꯐꯝ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯤꯔꯕꯜꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯕꯔꯥ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯩ ꯑꯁꯤꯅ ꯃꯈꯥꯗ ꯊꯥꯔꯦ, ꯑꯗꯨꯒ ꯈꯤꯆꯔꯤ ꯊꯣꯡꯂꯤꯕ ꯆꯐꯨ ꯑꯁꯤꯅ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯒꯗꯤ ꯀꯝꯗꯧꯅ ꯈꯤꯆꯔꯤ ꯑꯁꯤꯗꯤ ꯃꯨꯟꯒꯗꯧꯔꯤꯕꯅꯣ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯑꯁꯣꯏꯕꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯖꯍꯧꯕꯗ ꯂꯥꯞꯂꯕ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕ ꯃꯩꯉꯥꯟ ꯑꯗꯨꯗꯒꯤ ꯃꯩꯁꯥ ꯂꯧꯔꯗꯨꯅ ꯃꯁꯥꯕꯨ ꯂꯨꯝꯍꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯨꯈꯤꯕꯅꯤꯅ ꯑꯩꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯁꯤꯒ ꯑꯩꯅ ꯊꯥꯔꯤꯕ ꯃꯩ ꯑꯁꯤꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ, ꯁꯣꯏꯗꯅ ꯈꯤꯆꯔꯤ ꯑꯁꯤ ꯃꯨꯟꯐꯝ ꯊꯣꯛꯏ꯫ ꯑꯁꯤ ꯈꯟꯖꯔꯗꯨꯅ ꯑꯩꯅ ꯈꯤꯆꯔꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯊꯣꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯈꯤꯆꯔꯤ ꯑꯁꯤ ꯃꯨꯟꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯅ ꯉꯝꯃꯣꯏ ꯈꯟꯕ ꯊꯕꯛ ꯑꯃꯕꯨ ꯅꯪꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯌꯦꯠꯐꯝ ꯊꯤꯔꯗꯨꯅ ꯌꯦꯠꯂꯗꯨꯅ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯎꯠꯄ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯞꯈ꯭ꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯅ ꯍꯟꯗꯨꯅ ꯅꯪꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯊꯑꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯎꯕꯗ ꯑꯩ ꯅꯪꯕు ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯧꯔꯛꯅꯕ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯄꯨ ꯊꯑꯣꯏꯅ ꯀꯧꯕ ꯆꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤꯗ ꯂꯩꯔꯦ, ꯌꯨꯝ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤꯅꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯔꯥꯝꯆꯟ ꯀꯧꯕ ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯔꯥꯝꯆꯟ, ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯪꯅ ꯀꯝꯗꯧꯅ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯈꯤꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯃꯅꯥ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯒꯠꯇꯨꯅ ꯄꯤꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯔꯥꯝꯆꯟꯗ ꯄꯩꯁꯥ ꯃꯌꯦꯛ 100 ꯍꯟꯗꯨꯅ ꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯝꯆꯟ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯔꯥꯝꯆꯟꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯕꯤꯔꯕꯜꯒꯤ ꯃꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫